ꯃꯌꯥꯝꯕꯨ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯏꯖꯕꯅꯤ꯫ ꯐꯔꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯦ꯫ ꯏꯃꯨꯡꯅꯤꯅ ꯇꯧꯔꯤꯁꯦ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤꯁꯦ꯫ ꯏꯃꯥꯁꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯇꯥꯁꯨ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯊꯔꯣꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯍꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯁꯤꯗ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯗꯅ ꯂꯩꯔꯝꯃꯤꯁꯤꯅ ꯍꯥ? ꯀꯅꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯂꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯌꯨꯝꯁꯤꯗ ꯀꯅꯥꯝ ꯂꯩꯅꯤ ꯈꯪꯗꯦ꯫ ꯏꯆꯟꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ? ꯂꯇꯥꯁꯨ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯅ ꯀꯟꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯈꯪꯗꯦ ꯅꯣꯏ ꯅꯆꯤꯟꯅꯥꯎ ꯃꯉꯥꯏꯔꯦ ꯌꯨꯝ ꯑꯁꯤꯗ ꯆꯥꯎꯔꯤꯁꯦ꯫ ꯅꯣꯡꯃꯇ ꯐꯤ ꯑꯃꯇ ꯁꯨꯅꯤꯁꯨ ꯈꯪꯗꯦ ꯅꯣꯏꯅ ꯇꯧꯔꯤꯕ꯫ ꯇꯥꯅꯤꯡꯗꯦ, ꯏꯃꯥ ꯂꯩꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯣꯛꯈꯤꯗ꯭ꯔꯣ? ꯏꯆꯟꯗꯣ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯝꯃꯣ ꯍꯥꯏꯔꯒ꯫ ꯂꯇꯥꯁꯨ ꯃꯆꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯟꯁꯨ ꯍꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯀꯩꯅꯣ ꯅꯣꯏꯅ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯅꯔꯤꯗꯨꯅ? ꯀꯩꯗꯧꯅꯔꯒꯦ? ꯊꯔꯣꯁꯨ ꯃꯅꯥꯎꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯂꯨꯏꯕ ꯅꯪ? ꯆꯟꯁꯨ ꯃꯆꯦꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯀꯤꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯆꯦ, ꯑꯩ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ, ꯑꯗꯣ ꯑꯩꯗꯣ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯀꯥꯎꯅꯤꯌꯦ ꯅꯪꯗꯤ, ꯄꯩꯁꯥ ꯂꯧꯔꯝꯗꯥꯏ ꯑꯣꯏꯔꯗꯤ ꯀꯥꯎꯔꯣꯏꯗꯕ꯫ ꯅꯪ ꯁꯤꯗꯩꯗꯤꯅꯦ ꯄꯩꯁꯥ ꯑꯝꯇ ꯄꯤꯔꯣꯏꯗꯕꯅꯦ ꯑꯩꯅ꯫ ꯆꯟꯁꯨ ꯃꯆꯦꯒꯤ ꯋꯥꯗꯨꯗ ꯀꯦꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯆꯦ, ꯑꯩ ꯑꯁꯦꯡꯀꯤ ꯀꯥꯎꯕꯅꯦꯕ꯫ ꯁꯦ, ꯑꯩ ꯊꯣꯡꯉꯨꯔꯒꯦꯕ ꯆꯥꯛꯇꯣ꯫ ꯊꯔꯣꯁꯨ ꯃꯅꯥꯎꯄꯤꯗꯣ ꯁꯥꯎꯅ ꯌꯦꯡꯂꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯟꯁꯨ ꯃꯆꯦꯅ ꯆꯪꯈ꯭ꯔꯕꯗ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯑꯝꯃꯤ꯫ ꯃꯃꯥ ꯆꯪꯂꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯃꯥ, ꯅꯪꯅ ꯑꯣꯏꯅ ꯊꯣꯡꯉꯕ ꯆꯥꯛꯁꯦ? ꯊꯣꯡꯖꯔꯦ, ꯅꯅꯥꯏꯅ ꯊꯣꯡꯖꯔꯦ꯫ ꯅꯆꯤꯟ ꯅꯅꯥꯎ ꯂꯥꯎꯅꯕꯗꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯏꯃꯥ꯫ ꯆꯟꯁꯨ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯏꯃꯥꯁꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯐꯣꯟ ꯉꯥꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯣꯝꯅ ꯆꯅꯨꯁꯨ ꯐꯣꯟ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯑꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯇꯥꯁꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯛꯑꯗꯨꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯨ ꯊꯔꯣ ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯃꯤꯁꯨ ꯀꯅꯥꯝ ꯎꯗꯦ꯫ ꯑꯩꯒꯤ ꯊꯕꯛꯁꯦ ꯍꯧꯔꯒꯦ ꯈꯪꯅꯤ ꯉꯁꯤꯗꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯗꯨꯅ ꯃꯥꯒꯤ ꯕꯨꯠꯇꯨꯕꯨ ꯀꯧꯔꯛꯑꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯨꯠ ꯅꯨꯄꯥ ꯃꯌꯥ ꯆꯧꯕ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯛꯏꯁꯤꯅ? ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯧꯕ ꯂꯩꯔꯦ? ꯉꯁꯤꯗꯤ ꯅꯪ ꯄꯩꯁꯥ ꯈꯤꯇ ꯍꯨꯔꯥꯜꯂꯛꯎ, ꯑꯩ ꯄꯩꯁꯥ ꯑꯝꯇ ꯄꯥꯏꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯨꯠ ꯅꯨꯄꯥ ꯌꯥꯆꯧꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯉꯝꯖꯔꯣꯏ, ꯅꯪꯒꯤ ꯄꯩꯁꯥꯗꯤ ꯍꯨꯔꯥꯜꯍꯜꯂꯤ, ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛꯊꯛꯇꯤ ꯐꯖꯅ ꯊꯥꯕꯤꯗꯦ꯫ ꯍꯥꯏ, ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯧ ꯈꯪꯉꯕ? ꯅꯪ ꯌꯥꯝ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯁꯣꯏꯔꯣꯏꯁꯦ꯫ ꯁꯦꯜ ꯀꯌꯥꯅꯣ ꯍꯨꯔꯥꯟꯗꯣꯏꯁꯦ? ꯀꯅꯥꯒꯤ ꯌꯨꯝꯗꯒꯤ ꯍꯨꯔꯥꯜꯂꯛꯑꯣ ꯍꯥꯏꯅꯣ? ꯊꯔꯣꯁꯨ ꯕꯨꯠ ꯌꯥꯆꯧꯗ ꯍꯨꯔꯥꯟꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯑꯣ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯌꯥꯝꯅ ꯂꯤꯛꯄ ꯍꯅꯨꯕ ꯑꯃ ꯂꯩꯕꯅꯤ, ꯃꯃꯤꯡꯅ ꯆꯥꯎꯕ ꯀꯧꯕꯅꯤ, ꯃꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯎ꯫ ꯊꯔꯣꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯨꯠ ꯌꯥꯆꯧꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯔꯤꯛꯄ ꯃꯤꯗꯨꯗꯒꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦꯅꯦ꯫ ꯍꯥꯏ, ꯅꯪꯅ ꯀꯔꯤ ꯈꯪꯉꯦ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯇꯧꯔꯨꯁꯨ ꯆꯠꯂꯣ꯫ ꯑꯗꯨꯒ ꯕꯨꯠ ꯃꯥꯏꯕꯪꯗꯨꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯊꯔꯣꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯌꯥꯆꯧꯁꯨ ꯅꯣꯛꯇꯨꯅ ꯃꯥꯗꯤ ꯃꯈꯣꯡ ꯍꯥꯝꯊꯍꯧꯔꯦ꯫ ꯊꯔꯣꯁꯨ ꯌꯥꯆꯧꯒꯤ ꯋꯥꯗꯨꯗ ꯉꯛꯅ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯕꯨꯠꯇꯣ ꯃꯈꯣꯡꯒ ꯍꯥꯝꯊꯕ꯭ꯔꯣ? ꯀꯩꯅꯣꯗ, ꯕꯨꯠ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯇꯧꯔꯤꯅꯤ ꯀꯩꯅꯣ꯫ ꯑꯁꯤ ꯐꯥꯎꯕ ꯈꯪꯗ ꯃꯥꯜꯂꯦ꯫ ꯑꯁ, ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦꯗ꯫ ꯆꯠꯂꯣ ꯊꯨꯅ, ꯑꯩ ꯁꯤꯗ ꯉꯥꯏꯔꯝꯒꯦ꯫ ꯊꯔꯣꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯑꯝꯕꯗ ꯌꯥꯆꯧꯁꯨ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯆꯧ ꯁꯦꯜ ꯈꯔ ꯄꯨꯔꯛꯇꯨꯅ ꯊꯔꯣꯕꯨ ꯀꯧꯔꯛꯏ꯫ ꯑꯣꯖꯥ, ꯑꯣꯖꯥ! ꯍꯥꯏ, ꯇꯞꯅ ꯉꯥꯡꯉꯨꯅꯦ, ꯃꯤ ꯇꯥꯅꯤꯅꯦ ꯅꯪꯕꯣ꯫ ꯀꯟꯅ ꯀꯧꯗ꯭ꯔꯁꯨ ꯌꯥꯏ, ꯇꯥꯏꯅꯦ꯫ ꯑꯣꯖꯥ, ꯑꯩꯅ ꯀꯟꯅ ꯀꯧꯔꯁꯨ ꯀꯅꯥꯝꯇ ꯇꯥꯔꯣꯏ, ꯑꯣꯖꯥ ꯅꯠꯇꯅ꯫ ꯀꯃꯥꯏꯅ ꯇꯧꯔꯦ? ꯂꯧꯔꯛꯑꯕ꯭ꯔꯥ ꯄꯩꯁꯥꯗꯤ? ꯀꯗꯥꯏ? ꯁꯦ, ꯄꯨꯔꯛꯑꯕꯅꯤ, ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯂꯧꯊꯣꯔꯛꯄꯅꯤ꯫ ꯊꯔꯣꯁꯨ ꯍꯔꯥꯎꯅ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯒ ꯌꯥꯆꯧꯗ ꯍꯥꯏꯔꯛꯏ꯫ ꯁꯦ, ꯅꯪꯒꯤ ꯆꯥꯛꯊꯥꯛꯁꯦ ꯆꯥꯔꯒ ꯅꯪ ꯊꯨꯅ ꯍꯟꯈ꯭ꯔꯣꯀꯣ꯫ ꯌꯥꯆꯧꯁꯨ ꯊꯔꯣꯅ ꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯊꯥꯗꯣꯔꯛꯏꯕ ꯈꯔꯗꯨ ꯆꯥꯔꯒ ꯍꯟꯈꯤꯔꯝꯃꯤ꯫
ꯑꯁꯝꯅ ꯊꯥꯔꯣꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯤ ꯎꯈꯤꯅꯤ ꯍꯥꯏꯗꯅ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯕꯨꯠ ꯁꯥꯟꯅꯩ ꯍꯥꯏꯁꯤ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯄꯤꯅ ꯈꯪꯂꯝꯗꯦ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯥꯖꯧ ꯏꯁꯧ ꯀꯟꯅ ꯂꯥꯡꯉꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ? ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯂꯥꯡꯉꯤꯁꯤꯕꯣ? ꯍꯩ, ꯀꯩꯒꯤ ꯂꯥꯡꯉꯣꯏꯗꯣꯏꯅꯣ? ꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯉꯛꯑꯝꯃꯤꯁꯦ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏꯅꯦ꯫ ꯀꯩꯕ ꯄꯥꯕꯨꯡ? ꯍꯨꯔꯥꯟꯕ ꯆꯪꯉꯛꯑꯝꯃꯤ ꯍꯥꯏꯕ? ꯀꯩ ꯄꯨꯈ꯭ꯔꯒꯦ? ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯁꯥꯖꯧ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯗ ꯆꯩꯔꯛꯑꯝꯃꯤ꯫ ꯅꯪ ꯑꯃ ꯂꯩꯌꯦꯅ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯃꯤꯅ ꯄꯣꯠ ꯍꯨꯔꯥꯟꯕ ꯐꯥꯎꯕ ꯈꯪꯗꯦ꯫ ꯏꯆꯥꯅꯨꯄꯥ ꯄꯣꯛꯑꯦ ꯍꯥꯏꯗꯅ ꯀꯩ ꯀꯥꯟꯅꯔꯤꯒꯦ? ꯍꯦꯔꯥ ꯄꯥꯕꯨꯡ, ꯃꯤꯅ ꯇꯨꯝꯃꯤꯉꯩꯗ ꯍꯨꯔꯥꯟꯈꯤꯕꯗꯨꯕꯨ ꯑꯩꯅꯔꯣ? ꯑꯁꯣꯝꯅ ꯃꯆꯥꯅꯨꯄꯥꯗ ꯁꯥꯎꯅ ꯌꯦꯡꯉꯝꯃꯒ ꯁꯥꯖꯧ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯥꯖꯧ ꯏꯃꯨꯡꯗ ꯆꯪꯉꯒ ꯃꯊꯟꯇ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯥꯖꯧ ꯈꯨꯟꯁꯤꯒꯤ ꯂꯤꯛꯄꯗ ꯍꯥꯏꯅꯔꯤꯕ ꯃꯤꯁꯛꯅꯤ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯔꯣꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯂꯥꯛꯄ ꯎꯕꯗ ꯖꯟꯁꯨ ꯏꯔꯥꯡ ꯇꯧꯗꯨꯅ ꯊꯣꯡꯅꯥꯎꯗꯨꯗ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ꯫ ꯄꯥꯏꯈꯣꯝꯕ ꯂꯥꯛꯄ ꯎꯕꯗ ꯖꯟꯁꯨ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯊꯔꯣꯁꯨ ꯃꯅꯥꯎꯄꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ? ꯅꯪꯅ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯅ ꯀꯅꯥꯗꯅꯣ? ꯖꯟꯁꯨ ꯃꯆꯦꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯈꯪꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯃꯥ, ꯏꯆꯦ, ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯈꯪꯉꯤꯕ? ꯀꯩꯒꯤꯅꯣ ꯅꯪꯅ ꯊꯣꯡꯅꯥꯎꯗꯨꯗ ꯅꯞꯇꯅ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯀꯩꯁꯨ ꯅꯠꯇꯦ, ꯃꯤ ꯆꯠꯄ ꯌꯦꯡꯉꯝꯕꯅꯤ ꯁꯨꯝ꯫ ꯅꯊꯧꯒ ꯑꯝꯇ ꯂꯩꯇꯕꯒꯤ ꯇꯥꯏꯞꯇ. ꯆꯠꯂꯣ, ꯆꯥ ꯂꯣꯜꯂꯝꯃꯣ. ꯑꯩ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯒꯦ. ꯍꯣꯏ ꯆꯦ, ꯑꯗꯣ ꯑꯩꯒ ꯆꯠꯃꯤꯟꯅꯔꯁꯤꯔꯥ? ꯌꯥꯔꯦ, ꯅꯪ ꯑꯃꯨꯛ ꯂꯥꯛꯄꯤꯔꯅꯨ. ꯄꯩꯁꯥꯒ ꯂꯩꯇꯦ. ꯅꯪ ꯂꯥꯛꯑꯒ ꯄꯣꯠ ꯂꯩꯅꯕ. ꯆꯥ ꯂꯣꯜꯂꯝꯃꯣ ꯑꯗꯨ ꯁꯔꯨꯛ. ꯑꯁꯣꯝꯅ ꯊꯔꯣ ꯏꯃꯨꯡꯗꯒꯤ ꯊꯨꯅ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯄꯥꯏꯈꯣꯝꯕ ꯆꯪꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯣꯝꯅ ꯇꯧꯕ ꯑꯗꯨꯗ ꯊꯔꯣꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯍꯥꯏ, ꯀꯩꯅꯣ ꯅꯃꯤꯠꯇꯣ ꯎꯗ꯭ꯔꯣ ꯃꯤ ꯂꯥꯛꯏꯁꯦ? ꯄꯥꯏꯈꯣꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯔꯣꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯍꯥꯏ, ꯅꯪ ꯅꯃꯤꯠꯇꯨ ꯇꯥꯡꯕ꯭ꯔꯥ? ꯅꯃꯤꯠ ꯄꯥꯜꯂꯤꯗꯨ ꯀꯥꯏꯗ ꯌꯦꯡꯒꯦꯕ? ꯄꯥꯏꯈꯣꯝꯕꯁꯨ ꯊꯔꯣ ꯑꯣꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯑꯩ ꯇꯁꯦꯡꯅ ꯎꯍꯧꯗꯕꯅꯤ. ꯎꯍꯧꯗꯕꯅꯤ ꯀꯥꯏꯅ. ꯆꯠꯂꯣ. ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯤꯅꯣ ꯅꯣꯏ? ꯊꯔꯣꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯟꯅꯕ ꯊꯝꯕꯧꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯆꯠꯂꯁꯤ ꯃꯤ ꯊꯣꯡꯒꯥꯟꯁꯤꯗ ꯂꯥꯎꯕ. ꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯧꯅ ꯄꯥꯏꯈꯣꯝꯕꯗꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯔꯣꯁꯨ ꯃꯆꯤꯟꯗ ꯁꯥꯎꯅ ꯁꯣꯟꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯒꯤ ꯊꯣꯡꯒꯥꯟꯁꯤꯗ ꯍꯦꯛꯇ ꯂꯩꯔꯝꯅꯤꯕ ꯃꯥꯒꯤ ꯄꯥꯏꯈꯣꯝꯕ ꯍꯥꯏꯁꯦ. ꯁꯤꯕꯨ ꯑꯩꯈꯣꯏ ꯆꯟꯒ ꯀꯣꯏꯅꯔꯤꯕ ꯖꯥꯠꯂꯅꯦ? ꯑꯁꯣꯝꯅ ꯃꯥꯁꯨ ꯊꯨꯅ ꯆꯪꯂꯛꯇꯨꯅ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯔꯒ ꯍꯜꯂꯛꯑꯒ ꯆꯥꯗꯨ ꯊꯛꯑꯒ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯔꯣ ꯆꯥꯛ ꯇꯣꯛꯄꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯣꯛ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯊꯔꯣꯁꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯎꯝ ꯑꯃ ꯏꯐꯥꯎ ꯐꯥꯎꯏꯅꯦ. ꯀꯔꯤꯅꯣꯅꯦ? ꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯃꯈꯣꯟ ꯇꯥꯔꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯊꯔꯣꯁꯨ ꯈꯪꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏ, ꯅꯪ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ. ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯁꯝꯗꯣ ꯐꯣꯏꯒꯗꯕꯅꯤ. ꯑꯁꯣꯝꯅ ꯊꯔꯣꯅ ꯍꯥꯏꯔꯨꯕꯗꯒꯤ ꯂꯥꯛꯏꯕ ꯊꯋꯥꯏꯗꯨꯁꯨ ꯍꯥꯏꯌꯨ ꯌꯥꯔꯝꯗꯦ꯫ ꯊꯔꯣꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯐꯔꯦ, ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯂꯩꯊꯧ ꯇꯧꯕ ꯇꯥꯔꯦꯗꯅ. ꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯁꯣꯜꯂꯗꯨꯅ ꯊꯋꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯅꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯣꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯋꯥꯏꯗꯨꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯉꯥꯏꯈꯣ ꯑꯝꯇ. ꯑꯩ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯒꯦ ꯑꯃꯥꯏꯕꯤ. ꯅꯤꯂꯤꯀꯟꯇꯅ ꯊꯥꯔꯛꯄꯅꯤ ꯅꯪꯕꯨ ꯀꯤꯍꯜꯂꯨꯁꯨ ꯍꯥꯏꯗꯅ꯫ ꯊꯔꯣꯁꯨ ꯊꯋꯥꯏꯗꯨꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯀꯔꯤ? ꯑꯩꯕꯨ ꯀꯤꯍꯜꯂꯨꯆꯣꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ. ꯊꯋꯥꯏꯗꯨꯗꯤ ꯊꯔꯣꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅ ꯋꯥꯔꯕꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩꯕꯨ ꯑꯃꯇ ꯊꯥꯗꯣꯛꯄꯤꯌꯨ. ꯑꯩ ꯆꯠꯆꯈ꯭ꯔꯒꯦ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯔꯣꯏ. ꯉꯁꯤꯒꯤꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯒꯦ. ꯑꯗꯨꯒꯅꯦ, ꯅꯪꯒꯤ ꯃꯄꯨꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏꯌꯨ. ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯥꯔꯛꯑꯗꯤ ꯊꯔꯣ ꯀꯅꯥꯅꯣ ꯈꯪꯍꯟꯒꯅꯤ ꯍꯥꯏꯌꯨ꯫ ꯊꯋꯥꯏꯗꯨꯁꯨ ꯀꯤꯅ ꯍꯣꯏ, ꯑꯩ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯊꯔꯣꯁꯨ ꯊꯋꯥꯏꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯈꯤ꯫ ꯁꯣꯝꯗꯅ ꯊꯔꯣꯅ ꯁꯥꯟꯅꯔꯤꯕ ꯕꯨꯠ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯛꯑꯝꯃꯤ꯫ ꯌꯥꯆꯧꯅ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤ. ꯑꯗꯣ ꯊꯋꯥꯏꯁꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇꯦ.
ꯑꯩꯅ ꯀꯣꯏꯕꯤꯔꯁꯨ ꯍꯔꯥꯎꯖꯒꯗꯕꯅꯤ ꯌꯥꯆꯧꯒꯤ ꯋꯥꯗꯨꯗ ꯕꯨꯠ ꯄꯥꯈꯪꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯑꯁ꯭ꯋꯥꯏ ꯆꯠꯂꯣ ꯀꯣꯏꯕ ꯀꯥꯏꯅ ꯅꯁꯛꯇꯨꯒ ꯌꯥꯁꯨ ꯌꯥꯔꯣꯏꯗꯕꯗ ꯀꯩꯗꯧ ꯌꯥꯔꯣꯏꯗ꯭ꯔꯤꯕꯅꯣ ꯃꯥꯁꯨ ꯊꯋꯥꯏꯅꯤ ꯑꯩꯁꯨ ꯊꯋꯥꯏꯅꯤ ꯁꯤꯗ ꯇꯥꯏꯕꯪ ꯃꯤꯅ ꯁꯥꯟꯅꯕꯁꯦ ꯌꯥꯗꯣꯏ ꯁꯔꯨꯛ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯔꯒ ꯂꯩꯕꯅ ꯐꯗ꯭ꯔꯣ ꯕꯨꯠ ꯄꯥꯈꯪꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯌꯥꯝꯅꯕꯨ ꯄꯥꯝꯃꯦꯕꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯥꯆꯧꯅ ꯅꯪꯅ ꯄꯥꯝꯃꯤꯁꯤꯗꯤ ꯌꯥꯝ ꯑꯣꯏꯊꯣꯛꯗꯧꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤꯅꯤ ꯃꯥꯗꯤ ꯈꯪꯉꯦꯗꯅ ꯄꯥꯈꯪ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯀꯩꯅꯣ ꯇꯥꯏꯕꯪ ꯃꯤ ꯅꯨꯡꯁꯤꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯑꯅꯤꯗꯨ ꯐꯥꯒꯤꯗꯒꯤ ꯃꯔꯩ ꯌꯦꯠꯅꯔꯛꯇꯨꯅ ꯈꯟꯅꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯈꯠꯅꯔꯤꯕ ꯑꯗꯨꯗ ꯊꯥꯔꯣꯁꯨ ꯈꯪꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯑꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯁ꯭ꯋꯥꯏꯗ ꯂꯥꯡꯉꯤꯁꯦ ꯑꯩꯅ ꯀꯧꯔꯛꯇ꯭ꯔꯗꯤ ꯅꯣꯏ ꯂꯥꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯆꯧꯁꯨ ꯊꯥꯔꯣꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯣꯖꯥ ꯄꯥꯈꯪꯅ ꯑꯣꯖꯥꯁꯦ ꯅꯨꯡꯁꯤ ꯀꯣꯏꯅꯔꯅꯤ ꯍꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯇ ꯊꯥꯔꯣꯁꯨ ꯕꯨꯠ ꯌꯥꯆꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯗꯨꯅ ꯆꯩꯕꯨ ꯍꯥꯏꯔꯛꯑꯝꯃꯤ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯅꯣꯏ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯀꯅꯥꯅ ꯍꯥꯏꯌꯨ ꯍꯥꯏꯒꯦ ꯅꯣꯏ ꯐꯥꯖꯤꯜꯂꯒ ꯊꯝꯃꯨꯔꯥ ꯊꯥꯔꯣꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯥꯈꯪꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯑꯗꯨꯗꯗꯤ ꯇꯧꯕꯤꯅꯨ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯑꯕꯗ ꯊꯥꯔꯣꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯤꯗꯤ ꯀꯤꯕꯣꯏꯔꯦ ꯑꯩꯁꯦ ꯅꯣꯏꯒꯤ ꯆꯥꯛꯇꯥ ꯍꯨꯟꯕꯤꯔꯤꯕ ꯑꯩꯉꯣꯟꯗꯕꯨ ꯑꯗꯨꯒꯨꯝꯕ ꯌꯥꯆꯧꯅ ꯑꯩꯅ ꯅꯠꯇꯦ ꯑꯣꯖꯥ ꯄꯥꯈꯪꯅ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯊꯥꯔꯣ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯣꯏ ꯆꯥꯛꯇꯥꯒ ꯑꯃꯠꯇ ꯄꯤꯖꯔꯣꯏ ꯉꯁꯤꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯨꯔꯕ꯭ꯔꯣ ꯅꯣꯏ ꯑꯅꯤꯗꯨꯁꯨ ꯊꯥꯔꯣꯒꯤ ꯋꯥꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯩ ꯁꯤꯟꯊꯥꯅꯣ ꯑꯣꯖꯥ ꯉꯁꯤꯒꯤ ꯑꯣꯖꯥꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯅꯣꯡꯃꯒꯤ ꯄꯣꯠ ꯑꯃ ꯍꯨꯔꯥꯜꯂꯛꯄ ꯍꯥꯏꯁꯦ ꯅꯣꯏ ꯀꯥꯎꯕ꯭ꯔꯣ ꯑꯅꯤꯗꯨꯁꯨ ꯊꯥꯔꯣꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ ꯑꯣꯖꯥ ꯑꯩꯈꯣꯏꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦꯅꯦ ꯍꯨꯔꯥꯟꯗ꯭ꯔꯗꯤ ꯅꯣꯏꯒꯤ ꯅꯆꯤꯟꯖꯥꯛꯇꯤ ꯊꯥꯔꯣꯏ ꯊꯕꯛ ꯇꯧꯗꯅ ꯀꯔꯤꯒꯤ ꯅꯆꯤꯟꯖꯥꯛ ꯊꯥꯗꯣꯏꯅꯣ ꯑꯩꯅ ꯑꯅꯤꯗꯨꯁꯨ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯨꯔꯥꯜꯂꯛꯑꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯑꯣ ꯑꯗꯣ ꯀꯩ ꯍꯨꯔꯥꯜꯂꯛꯑꯣ ꯍꯥꯏꯕꯅꯣ ꯀꯥꯟꯅꯒꯗꯕ ꯄꯣꯠ ꯍꯨꯔꯥꯜꯂꯛꯎ ꯅꯠꯇ꯭ꯔꯗꯤ ꯅꯣꯏꯒꯤ ꯅꯆꯤꯟꯖꯥꯛ ꯊꯥꯔꯣꯏ ꯑꯝꯇ ꯑꯅꯤꯗꯨꯁꯨ ꯐꯅꯤ ꯑꯣꯖꯥ ꯊꯥꯔꯣꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯨꯅ ꯃꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯩꯅ ꯚꯨꯠ ꯑꯅꯤꯈꯛ ꯁꯥꯟꯅꯔꯤꯁꯦ ꯀꯅꯥꯝ ꯈꯪꯄꯣꯠꯇꯦ ꯑꯃꯥꯏꯕ ꯈꯛꯇꯅ ꯈꯪꯕꯅꯤ ꯌꯨꯝꯒꯤ ꯃꯤꯅ ꯐꯥꯎꯕ ꯈꯪꯄꯣꯠꯇꯦ ꯁꯥꯟꯅꯔꯨꯔꯤꯕ ꯚꯨꯠꯁꯤꯅ ꯃꯔꯣꯟ ꯑꯃ ꯖꯨꯒꯣꯠ ꯆꯥꯗꯕ ꯉꯥꯛꯇ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯅꯤꯂꯀꯟꯇꯅ ꯊꯥꯔꯛꯄ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯤꯂꯀꯟꯇꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯑꯝꯃꯤ ꯊꯋꯥꯏꯗꯨ ꯍꯜꯂꯛꯄ ꯎꯕꯗ ꯅꯤꯂꯀꯟꯇ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯝꯗꯧꯔꯦ ꯊꯋꯥꯏ ꯃꯥꯕꯨ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯔꯝꯂꯕ꯭ꯔꯣ ꯊꯋꯥꯏꯗꯨꯁꯨ ꯅꯤꯂꯀꯟꯇꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯣꯖꯥ ꯅꯪꯅ ꯇꯝꯅ ꯍꯜꯂꯤꯕ ꯌꯨꯝꯗꯨꯗꯤ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯌꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯑꯩꯕꯨ ꯐꯥꯔꯒ ꯊꯝꯃꯤ ꯑꯩ ꯀꯩꯝꯇ ꯇꯧꯔꯝꯗ꯭ꯔꯦ ꯅꯤꯂꯀꯟꯇ ꯌꯣ ꯀꯔꯤ ꯍꯥꯏꯕ ꯊꯋꯥꯏ ꯀꯔꯤꯝꯇ ꯇꯧꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯃꯥꯏꯕꯤꯗꯨꯕꯨ ꯀꯤꯍꯜꯂꯨꯁꯨ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯑꯃꯠꯇ ꯄꯤꯔꯣꯏ ꯊꯋꯥꯏꯗꯨꯁꯨ ꯑꯃꯥꯏꯕ ꯅꯤꯂꯀꯟꯇꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯣꯖꯥ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯑꯃꯥꯏꯕꯤꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯇꯝꯅꯔꯨꯗꯣꯏꯅꯣ ꯆꯠꯈ꯭ꯔꯒꯦ ꯑꯩꯁꯨ ꯅꯪꯒ ꯀꯧꯕꯒ ꯂꯥꯛꯑꯔꯣꯏ ꯑꯝꯇ ꯑꯃꯥꯏꯕ ꯅꯤꯂꯀꯟꯇꯁꯨ ꯊꯋꯥꯏꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯅꯤꯂꯀꯟꯇ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯀꯥꯏꯅ ꯅꯊꯤꯕꯣꯡꯅ ꯑꯩꯒꯤ ꯆꯥꯔꯒ ꯋꯥꯅ ꯃꯤꯉꯤ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅꯤꯅꯦ ꯆꯠꯂꯣ ꯅꯪ ꯑꯃꯥꯏꯕꯤꯗꯨꯗ ꯇꯝꯅꯕ ꯉꯝꯗ꯭ꯔꯤꯈꯩ ꯀꯔꯤꯝꯇ ꯍꯦꯛ ꯄꯤꯖꯔꯣꯏ ꯑꯩꯒꯤ ꯆꯥꯛꯊꯥꯛꯀ ꯄꯤꯕꯤꯔꯅꯨ ꯌꯥꯔꯦ ꯑꯗꯨꯒꯤ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯑꯩ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯣꯏ ꯅꯪꯕꯨꯁꯨ ꯃꯥꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯍꯧꯕꯅꯤ ꯑꯩ ꯆꯠꯂꯦ ꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏꯗꯨꯁꯨ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯑꯃꯥꯏꯕ ꯅꯤꯂꯀꯟꯇꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯊꯟꯇ ꯄꯣꯔꯄꯣꯛ ꯆꯥꯛꯅ ꯁꯣꯜꯍꯧꯔꯤ ꯅꯤꯂꯀꯟꯇ ꯑꯠꯆꯥ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏꯕ ꯑꯉꯥꯡ ꯄꯦꯇꯋꯥ ꯃꯥꯅ ꯈꯪꯒꯅꯤꯗꯣ ꯃꯥ ꯑꯁꯨꯝꯅ ꯅꯤꯂꯀꯟꯇꯁꯨ ꯏꯃꯨꯡꯗ ꯊꯨꯅ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯀꯥꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯥꯔꯣꯅ ꯊꯥꯈꯤꯕ ꯚꯨꯠ ꯑꯅꯤꯗꯨꯅ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯛꯏꯅꯤ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯁ ꯑꯃ ꯊꯥꯡꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯊꯥꯔꯣꯗ ꯍꯥꯏꯔꯔꯤ ꯌꯥꯆꯧꯅ ꯑꯣꯖꯥ ꯄꯣꯠ ꯍꯨꯔꯥꯜꯂꯛꯑꯦ ꯂꯥꯛꯑꯣ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯄꯥꯈꯪꯅ ꯍꯣꯏ ꯀꯟꯅ ꯂꯥꯎꯒꯅꯨꯅꯦ ꯃꯤ ꯇꯥꯅꯤꯅꯦ ꯑꯩꯈꯣꯏꯒ ꯑꯣꯖꯥꯒ ꯂꯣꯏꯅꯩ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇ ꯈꯪꯗꯕꯅꯤ ꯌꯥꯆꯧꯅ ꯀꯅꯥꯝꯇ ꯈꯪꯉꯣꯏꯅꯦ ꯄꯥꯈꯪ
ꯑꯣꯖꯥ ꯈꯛꯇꯅ ꯈꯪꯒꯗꯕꯅꯤ ꯎꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯒ ꯊꯥꯔꯣꯁꯨ ꯑꯃꯨꯛ ꯌꯦꯅꯈꯥꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯥꯏ ꯀꯩ ꯍꯨꯔꯥꯜꯂꯛꯑꯕ ꯅꯣꯏ ꯑꯅꯤꯒꯤ ꯉꯁꯤꯒꯤꯗꯤ ꯍꯥ ꯌꯥꯆꯧꯅ ꯑꯣꯖꯥ ꯁꯤꯁꯦ ꯇꯨ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯌꯨꯝꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯤ ꯊꯥꯔꯣꯁꯨ ꯃꯈꯣꯏꯅ ꯄꯨꯔꯛꯏꯕꯗꯣ ꯀꯩꯅꯣ ꯍꯥꯏꯗꯅ ꯌꯦꯡꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯌꯦꯡꯉꯨꯕꯗ ꯒ꯭ꯌꯥꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯡꯅꯕ ꯒ꯭ꯌꯥꯁꯁꯦ ꯍꯨꯔꯥꯜꯂꯛꯑꯕ ꯅꯣꯏꯗꯤ ꯌꯥꯆꯧꯁꯨ ꯅꯣꯛꯇꯨꯅ ꯊꯥꯔꯣꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯌꯥꯆꯧꯅ ꯑꯣꯖꯥ ꯁꯤꯁꯦ ꯃꯤꯒꯤ ꯏꯃꯨꯡꯗꯒꯤ ꯅꯠꯇꯦ ꯁꯤꯗꯤ ꯃꯤꯒꯤ ꯄꯤꯛꯅꯤꯛ ꯂꯥꯛꯄꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯑꯝꯃꯤ ꯊꯥꯔꯣꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃ ꯅꯣꯏ ꯑꯅꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯍꯨꯔꯥꯜꯂꯛꯏꯗ ꯀꯔꯥꯏꯗ ꯄꯤꯛꯅꯤꯛ ꯂꯥꯛꯎꯒꯦ ꯄꯥꯈꯪꯅ ꯑꯣꯖꯥ ꯁꯤꯗ ꯈꯨꯟꯖꯤꯟꯗ ꯅꯨꯄꯥ ꯈꯔ ꯂꯩꯍꯧꯋꯦ ꯃꯣꯏꯅ ꯂꯥꯡꯉꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯄꯅꯤ ꯊꯥꯔꯣꯁꯨ ꯅꯣꯛꯇꯨꯅ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯄꯨꯛꯂꯤ ꯇꯤꯡꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯅꯦ ꯅꯣꯏ ꯑꯅꯤꯁꯤꯁꯨ ꯐꯔꯦ ꯁꯦ ꯅꯣꯏ ꯑꯅꯤꯒꯤ ꯅꯆꯤꯟꯖꯥꯛ ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣꯅ ꯑꯅꯤꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯀꯕꯣꯛ ꯁꯪꯕꯥꯏ 2 ꯊꯥꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯣꯏꯅ ꯆꯥꯔꯤꯕ ꯑꯗꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯅꯣꯏꯕꯥꯅꯤ ꯄꯥꯏꯈꯣꯝꯕ ꯍꯣꯏꯗ ꯆꯠꯂꯒ ꯇꯝꯅꯔꯨꯆꯣ ꯌꯥꯆꯧꯁꯨ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯄꯥꯏꯈꯣꯝꯕ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯅꯍꯥꯟ ꯊꯦꯡꯖꯤꯟꯅꯈꯤꯕ ꯅꯨꯄꯥꯗꯨꯔꯣ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯃꯥꯗꯣ ꯑꯃꯨꯛꯇ ꯑꯀꯤ ꯑꯈꯪ ꯄꯤꯔꯨꯁꯣ ꯍꯥꯏꯕꯅꯤ ꯊꯥꯔꯣꯒꯤ ꯋꯥꯗꯨꯗ ꯌꯥꯆꯧꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯥꯏꯔꯛꯑꯝꯃꯤ ꯄꯥꯈꯪꯅ ꯌꯥꯏꯌꯦ ꯑꯣꯖꯥ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯌꯥꯏꯌꯦ ꯆꯠꯂꯨꯒꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯥꯔꯣꯁꯨ ꯏꯪꯉꯪꯅ ꯍꯪꯉꯛꯑꯝꯃꯤ ꯊꯥꯔꯣ ꯅꯪꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯣ ꯍꯥꯏꯔꯒ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯏꯗꯨꯅ ꯀꯩꯒꯤꯅꯣ ꯌꯥꯆꯧꯅ ꯑꯣꯖꯥ ꯑꯩꯗꯣ ꯃꯥꯗꯣ ꯅꯨꯡꯁꯤꯕ ꯃꯁꯛꯇꯣ ꯑꯗꯨꯒꯤꯅꯤꯗ ꯊꯥꯔꯣꯁꯨ ꯌꯥꯆꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯎꯅ ꯈꯪꯍꯧꯔꯛꯏ ꯊꯥꯔꯣꯅ ꯍꯩ ꯌꯥꯆꯧ ꯅꯪ ꯑꯃ ꯅꯌꯥ ꯏꯆꯧꯈꯩ ꯅꯨꯄꯥ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯦ ꯕꯨꯠ ꯍꯣꯃꯣ ꯊꯥꯔꯣꯒꯤ ꯋꯥꯗꯨꯗ ꯌꯥꯆꯧꯁꯨ ꯀꯞꯂꯤꯒ ꯇꯧꯔꯒ ꯁꯣꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯃꯤꯁꯤꯗꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯖꯔꯛꯑꯕꯅꯤ ꯑꯩꯁꯦ ꯍꯤꯡꯂꯤꯉꯩꯗ ꯃꯦꯀꯞꯀ ꯇꯧꯕ ꯆꯠꯇꯅ ꯅꯨꯡꯉꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯊꯥꯔꯣꯁꯨ ꯅꯣꯛꯇꯨꯅ ꯌꯥꯆꯧꯗ ꯌꯦꯡꯅ ꯃꯔꯨꯝ ꯁꯣꯜꯂꯛꯑꯝꯃꯤ ꯃꯦꯀꯞ ꯇꯧꯕ ꯆꯠꯂꯝꯃꯤ ꯀꯥꯏꯅ ꯍꯣꯃꯣ ꯍꯥꯏꯁꯤꯅꯤ ꯑꯗꯨꯁꯨ ꯕꯨꯠ ꯍꯣꯃꯣ ꯌꯥꯔꯦ ꯆꯠꯂꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯊꯨꯅ ꯆꯠꯂꯣ ꯇꯝꯅꯔꯨꯔꯁꯨ ꯆꯠꯂꯣ ꯑꯁꯣꯝꯅ ꯑꯅꯤꯗꯨꯁꯨ ꯊꯥꯔꯣꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯇꯨꯅ ꯄꯥꯏꯈꯣꯝꯕ ꯍꯣꯏ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯄꯥꯈꯪꯗꯤ ꯌꯥꯆꯧꯕꯨ ꯌꯦꯡꯂꯒ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯤ ꯃꯇꯧꯗꯨꯗ ꯌꯥꯆꯧꯁꯨ ꯁꯥꯎꯅꯤꯡꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯆꯧ ꯍꯥꯏ ꯅꯕꯨꯡ ꯅꯅꯥ ꯏꯀꯪ ꯀꯪꯈꯩ ꯑꯩꯉꯣꯟꯗꯅꯦ ꯀꯔꯦꯝꯅꯔꯛꯀꯅꯨꯀꯣ ꯄꯥꯈꯪ ꯅꯁꯛꯇꯨꯒ ꯀꯂꯛꯇꯣ ꯄꯦꯜꯂꯤ ꯆꯩꯕꯤꯔꯛꯏꯗꯣ ꯌꯥꯆꯧ ꯇꯥꯅꯤꯡꯗꯦ ꯅꯪ ꯀꯩ ꯈꯪꯉꯤ ꯍꯥ ꯅꯪ ꯁꯤꯅꯤ ꯑꯩ ꯈꯨꯠꯇ ꯉꯁꯤ ꯑꯁꯨꯝ ꯈꯟꯅꯗꯨꯅ ꯄꯥꯏꯈꯣꯝꯕ ꯍꯣꯏ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯄꯥꯏꯈꯣꯝꯕ ꯍꯣꯏꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯣꯡꯗꯨ ꯀꯣꯛ ꯊꯤꯜꯂꯛꯑꯝꯃꯤ ꯄꯥꯏꯈꯣꯝꯕꯁꯨ ꯋꯥꯈꯜꯗ ꯀꯅꯥꯅꯣꯅꯦ ꯑꯍꯤꯡꯁꯤꯗ ꯊꯣꯡꯕ ꯊꯤꯜꯂꯛꯏꯁꯤꯅ ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯂꯛꯑꯝꯃꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯗ ꯌꯥꯆꯧ ꯄꯥꯏꯈꯣꯝꯕ ꯎꯕꯗ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣꯅꯦ ꯊꯣꯡ ꯊꯤꯜꯂꯛꯑꯒ ꯀꯅꯥꯝꯇꯁꯨ ꯂꯩꯔꯝꯗꯦ ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕ ꯑꯃꯨꯛꯁꯨꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯂꯒ ꯆꯪꯈꯤꯔꯝꯃꯤ ꯌꯥꯆꯧꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯄꯥꯈꯪꯁꯨ ꯌꯥꯆꯧꯕꯨ ꯆꯤꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯂꯥꯛꯑꯣꯅꯦ ꯇꯝꯅꯕ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏꯅꯦ ꯅꯪꯕꯣ ꯑꯁ ꯈꯨꯐꯖꯁꯤ ꯀꯩꯅꯣꯅꯦ ꯉꯥꯎꯏꯃꯤ ꯑꯩꯕꯨ ꯄꯥꯈꯪꯅ ꯉꯥꯎꯅꯤ ꯅꯪ ꯍꯣꯔꯦꯟ ꯑꯣꯖꯥꯅ ꯅꯪ ꯐꯣꯠꯄꯤꯖꯅꯤ ꯐꯖꯅ ꯑꯁꯣꯝꯅ ꯑꯅꯤꯗꯨ ꯄꯥꯏꯈꯣꯝꯕꯕꯨ ꯀꯤꯍꯜꯂꯨꯔꯒꯦ ꯈꯟꯗꯅ ꯃꯅꯨꯡ ꯆꯪꯂꯛꯑꯝꯃꯤ ꯄꯥꯏꯈꯣꯝꯕꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯄꯥꯏꯈꯣꯝꯕꯁꯨ ꯃꯌꯥ ꯏꯆꯧꯈꯩ ꯃꯁꯝ ꯁꯥꯡꯇꯛ ꯇꯧꯅ ꯂꯦꯞꯄꯝꯕ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯀꯟꯅ ꯂꯥꯎꯔꯛꯑꯝꯃꯤ ꯄꯥꯏꯈꯣꯝꯕ ꯑꯣ ꯏꯃꯥ